ꯄꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯥ ꯂꯤꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯄꯥꯛꯅ ꯍꯣꯡꯒꯟꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯐꯨꯠꯕꯣꯜ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯥꯁ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯗꯤ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯔꯦꯝ ꯊꯥꯏꯅꯕꯤꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯍꯣꯡꯈꯤꯗꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯣꯠꯅꯕ ꯂꯦꯞꯈꯤꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯤꯔꯛꯄ ꯍꯣꯝꯋꯥꯔꯛꯁꯤꯡ ꯑꯗꯨ ꯊꯨꯅ ꯇꯧꯊꯣꯛꯇꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯁꯥꯟꯅ ꯐꯨꯠꯕꯣꯜ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯇꯝꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯥꯅ ꯁꯥꯟꯅꯖꯕ ꯄꯥꯝꯕ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯥꯟꯅꯕꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯀꯝꯄꯤꯇꯤꯁꯟꯒꯤ ꯄꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤ ꯃꯍꯥꯛꯅ ꯇ꯭ꯔꯥꯌꯦꯜ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯕꯤꯗꯨꯅ ꯅꯣꯛꯅꯕꯤꯈꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯤꯂꯤꯅ ꯐꯖꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯉꯛꯈꯤ ꯑꯗꯨꯗꯒꯤ ꯖꯖꯁꯤꯡꯅ ꯃꯥꯅ ꯐꯖꯅ ꯁꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯈꯟꯈꯤꯔꯝꯃꯤ ꯂꯤꯂꯤꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯀꯔꯦꯝꯅꯔꯝꯕ ꯅꯣꯛꯅꯔꯝꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯃꯤꯅ ꯊꯑꯣꯏ ꯎꯁꯤꯠꯄꯤꯗ꯭ꯔꯕꯁꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯊꯥꯕꯤꯔꯛꯀꯅꯤ ꯊꯥꯅꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯊꯥꯒꯠꯆꯔꯤ